Image Paudam mieng tabir basingbo nomaitem kajal devina kurumjari. Ahanbada maruiba pau pijari. Lamdam ase kanba haibasi lamdam asida lairiba aikoina kandana atopa mioi amatana kanba ngamloi haina Chief Minister M. Birena haikre. Yengkok Bihari na iba mioi ba kanano punsi karino haina mingthomba lairik ngasi phongkre. Lengak haina mingthonba state political party among ngasi sapongkre. Loyana Gujarat ke Dang district ta gari ama lokhala tashinbada mioi manga siri. Mapung mabapau. Lamdam ase kanba haibasi lamdam asida lairiba aikoina kandana atopa mioi amatana kanba ngamloi haina Chief Minister Nongthamon Birena phongdokre. Wapam ase ngasi protecting wetlands for our common future haibahiramda Manipur lengaki Directorate of Environment and Climate Change na sinduna malangi mafam kayada pangthoknabagum Manipur dasu World Wetlands Day 2025 ke thawram Kanchipurda leiba Leishang Hidenda pangthokhiba tharom aduga marlinana phongdokhibani tharom aduda Chief Minister Nongthamon Biren Environment and Climate Change Minister Thongam Biswajit Skills and Labor Minister Haikam Dingo PSED Minister Laisangthem Susindro Langthabal Assembly Constituency gi MLA Karam Syam Andro Assembly Constituency gi MLA Thongnaujam Syam Kumar Lilong Assembly Constituency gi MLA Abdul Nasir Parsoi Assembly Constituency gi MLA Safam Kebana atheba mitung lensing oina saru yakibaga loinana tharom adugi manung channa pangthokiba symposium amadi poster competition da makok mathang takhrabasingda mana mathum sing enthoki CM Birena makha taraduna hai matam amada nambul turen karamna leirami aduga haujikna karamba phibamda leirabage haibado miyamna hena khangnaram amani amadi ngasi nauna semgat liba leishang hiden ashi hana phumdina kupsinduna leiramba adu lupa crore 39 lakh marifu Mathoi thadaduna mieng fam oiba yaba mafam ama sengatpa hore loinana lamdam asidagi illegal immigrants sing tanthokduna makhoi gi maramdamda halan khinaba thabak tawruba lengak asibu miyamna karigi sawribano amadi BJP lengak laktringi mamangda miyam lambi sarautat numidang thengna chatpa ngamnaramdaba du ngasidi BJP lengak asi lakpadagi madu leitre masida natana haukiba chahigi me ahumdagi hauduna ngasi phawus thariba irang asida awaba taraba IDPS singi yaifanaba tongan ba thawrang kaya lokhatpa leptri loinana hauji Imphal mayol gi lambi ayamba RCC gi thakta crore lising ahum chahum changna semgatnaba sem saba lori haina su phongdokhi Oduda nambuji maring chata mayam dana ta phulna lei ai photo la ai kano lei no jibo photo lei lei madu aina kummaga nambuji siangwa hobe 4 something one didna madagi nambuji singa si ori film madai project am same adu rosina sina handa to loi ne isona nang masi lo sambuya de ga na si mo su ga no hena kusuma United National Liberation Front Manipur UNLF ki Central Cadre ama oina party ki thodang chauna loromba MPA ki Captain Jiromcha LS Robindro amasung KYKL gi achangba miyam gi yawal lanmi MYL Marangthem Sushil LS athobana yeknaba mayang lanmi amadi KNAB gi apunba khupu singa mayoknaba lanfamda pontha pikibabu UNLF amadi KYKL na ikai khumnaba ulakli UNLF amadi KYKL gi Central Committee anina punna thorakpa charwal amana hai thodok adu mamang tha January gi tang 13 gi hauraga Kamjong district amadi Myanmar gi lonaba ngamkhai paringda Manipur gi yawolup singi apunba Tengolga India gi mayang lanmi amasung makhoi gi proxy oina sizinariba KNAB gi apunba kupuga leptana sonaraliba landa leikidabani leibak miyam gi ningtam lalhaugi achoba thodang laromba Captain Chiromcha amadi private athobana manung matam chadana leikidaba asi yawolup ani gi khaktanatana aikhoi gi yawol ihaugi menkhatpai waragadaba awatpa ama ohewragani loinana yawoloi
Yawaloi anina laikidaba asida UNLF amasung masigi lanmi kanglup MPA aduga KYKL amasung masigi lanmi kanglup MYL na awang mathagda yawalgi kai khumnaba pirakli aduga laikhidraba anigi imung manungi awabadasu thamoi singna saru yarakli loinana makhoi anigi thawaina poknafam imagi matam bakta tinduna ingna chukna pothaba oirasanu hairi Brahma Kumaris Kaksing amasung Jiban Hospital Kaksing anina puna sinduna Addiction Free Manipur campaign amangasi Jiban Hospital Kaksingi auditorium da pangthokre Nasa Mukta Bharat Abhiyan gi makhada pangthokiba ngasigi tharomaduda Rashtriya Education and Research Foundation Mount Abu Rasthan gi Medical Wing gi Secretary Dr. Bernard Shila Saha Brahma Kumaris Kohima gi in charge Rupa Brahma Kumaris Manipur gi in charge Nilima amadi Jiban Hospital Kaksing gi Managing Director Dr. Ashok Kumar na daista famki Brahma Kumaris Kaksing gi in charge Rupa Center asigi Miyoi Singh YN College of Nursing Kaksing gi Mahiroi Singh Jiban Hospital Kaksing gi Doctor Nurse amadi staff sing na saru yakiba ngasigi campaign adu pangthokpagi matangda Jiban Hospital Kaksing gi Medical Superintendent Dr. Nomaithem Jibalantana nungi oiba warol phongdokpaga loinana Dr. Bernard Shila Sahana Free from Addiction Through Meditation haiba hiramda Brahma Kumaris Rupana Power of the Mind haiba hiramda wangangki Thawba District ke Khongjom Sol Village ta leiba Stopland Public School inkhatkibagi chahi kolumdoi surapaki mapok kuman tharom galoinana 80 Unit 3 amadi Stopland Public School ne sinduna mamang thagi kunmanga da pangthokiba state level competition da makong mathang ta khraba mahiroi singda mana pibagi tharom asi school asegi Amphitheater da pangthokre tharomadu da Stopland Public School Trust ke founder and chairman Dr. N Bablin Maitai Trust asigi advisor Yamdre Boy amadi Managing Trustee Yamdrembam Pratima Chanuna mathang sitna athoiba mithunglen tharomapu amadi akhanaba mithunglen sing oina saru yaki Stopland Public School gi founder cum principal Nahakpom Bablin Maitai na phongdokhibada afaba mahiroi sing puthoktuna iramda Manipur bu chakwat khongthangda yangna chatpa ngamjaba pandamda Stopland Public School Manipur miyamgi damakta khallaga hodok chakhibani adum oinamak school ase India ge context da khwaidagi wangba mahai Loisang ama ohenba haiba pandam adudi fangdri adubu iramdam asigi miyamgi damakta leptana honakhigani haiki tharom aduge saru ama oina mahiroi singna phajaraba natki jagoi isi sing utki school gi maikaidagi amadi mahiroi singi maikaidagi founder singda achamba khudol tambana maru oiba tharom sing oiki A study on physical, physiological and skill abilities between hill and valley volleyball player of Manipur Hariba Hiramasida Roman Soibam Chada Manipur University na piba Directorate Degree Fanglakpa Amadi Laisram Birla Maitai na iba Master English Light a Pro Haina Minthonba Emma Joinge Penmet Books na publisher tauba aduga language English loan ge lairik amak Pongbagi tharom ama Kaksing District ki wabaga Assembly constituency gi manung chamada leiba uchiwa wangmagi lampakta Youth Social Development Association asenduna pangthokre tharomdu da maibam uchiwa Administrative Committee gi W Syamjai Maitai YSODA gi Advisory Committee gi member Laishram Khaba District Youth Affairs and Sports Officer Kaksing District ki NG Sunita Chanu Wangjam Semjai Singh Uchiwa Gram Panchayat Administrative Committee amasung Manipur University gi Mathematics Department ki Head of Department ki Professor Okram Ratan Bala unnasu saru yaki Volleyball hariba masana asi Manipur gi tampak amadi Chingi district singda sanariba ashigi maramda thesis inaba hotnabada awaba kaya mayoknaki haina Dr. Roman Soibam Chana phongdorakli Master English Light a Pro hariba lairik ashina tungi horokliba mahiroi singda kharatang oirabasu English language bu khangnaba hotnaba kanaba fangani haibagi wakhalonda lairik asi phongbani haina aibana phongdoraki loinana lairik asi online shopping tawbasu yagani Yengkhom Bihari na iba miyoiba kanano punsi karino who is human being what is life haina minthonba lairik amang ase kaisampata leiba DIPR gi auditorium da phongkre Yengkhom Bihari Nando Ningomba amadi Doneshwar Konsam na sinduna pangthokpa lairik phongbagi thoram aduda Professor Rajan Toijamba
Convener Manipuri Language Advisory Board Sahitya Academy New Delhi Longjam Joychandra President Manipuri Sahitya Parishad Imphal Professor Nahakpam Aruna former Dean School of Humanities MU na Athoiba Mithunglen Tharomapu amadi Akhanaba Mithunglen oina saru yakibaga loinana Professor N Rasmohan Singh former BC DM University amadi Dr. W Kumari Chanu Associate Professor Manipuri Department MU na ngasi phongliba lairiki matangda wa ngangki Lengakpa haitaba singna lengakpa dagi Manipur asi chakwat thawrangi lambida maning halabra haina Khetrigao SG MLA Sheikh Nurul Hasan na phongdorakli wapam asi kumbi SG manungda leiba Borayangbi thongkhong kaithelda ngasi pangthokpa Borayangbi Youth Progressive Alliance BYPA gi ahanba mapok kumon tharomda MLA na phongdokhibani MLA Sheikh Nurul Hasan na hai chahi ani fajilaklaba lan asigi chap chaba tang taba waroishin amang asi pawa purakpa ngamdaba asina state asi chahi kuntra maning Halagani Malem Sida Tokiba Lan Kudima Warishin Puraki Ranwada Tokiba Ethnic Singshu Adumak Loiki Aduna Manipur da Tokliba Lan Ashiso Warishin Amadi Leifam Toi Warishin Purakpangam Daba Lengang Ashibo Apaba Lengak ni Haga da Ribra Aikoi Maitei Amadi Maitei Pangal Ase Itihas na Sakini Igi Mari Oiduna Puwari gi Haktak Tagi Nungshi Sanana Leminaraki Manipur da Recognize Tauraba Yellow Furup oina kundamina riba Furup kuntra mari kuntra manga asi mahawusagi punshida Santigi lambelda hanjilaklaga Manipur asi matau karamna manglomda sangsanabagi tanja adu yaure haiki Tharomduda Khetrigao Kendragi MLA Sheikh Nurul Hasan Manipur Police Department ki MPTC Pangai gi Assistant Director Abdul Kalam MPS Fox ki President TS Manihar Maitei Pangal gi Khongul Liba Foundation Committee के President BM Yaima Borayangbi Gram Panchayat के Chairman TS Romesh Manipur Women Federation MWF के Secretary T Demona Madrasa Jawul Ulum Borayangbi के Motamin Alhas Maulana Habibullah Amadi Atei Maru Iba Miyoy Kayasu Saru Yaki Isagi oizaba thidena miyam gidamak kathokpa haiba wakhalonda yumfam oiba lengak haina mingthonba state political party amangasi Manipur Press Club ki thangjang holda pangthokpa tharomda safongkre political party SG maru oiba thodang puriba singna saru yaduna pangthokliba tharom aduda political party SG matangda phongdokladuna party SG president retired colonel Haurong Bom Sarat na hai Manipur da haujik lengak leirabasu lengak leitaba lamdam amagumna miyamna awaba kaya mayon aduna khangli lisingani kulumdoigi me ahumdagi hauduna lamdam asida thokliba irang asida lamdam asigi miyamna awaba asi wariba asigumna Manipur gi itihasta asigumba awaba asi mayon nakidri thokliba irang asina state asigi manungda state asigi miyam open jail da leibaga pangkhak oiriba si malemgi leibak singi manungda Manipur khaktani oriba phiba masida state asigi miyam kham thengna wanarabasu lengak pairiba singna khangjinadana leiri miyam gi awawa khangdaba lengak ama leibagi mahuta miyam na ningthau oiba lengak ama oina leibana henna fai masigi pandamda hawak liba mirol singi damak khallaga isagi oijaba thidena miyam gi damak kathokpa haiba wakhalonga loina lengak asi haudokhibani mahakna makha tarduna hai political party asi phamnaibana ningthau oibagi mahut miyam na ningthau oigataba political party amani political party asina Manipur ge ngamkhai kaihandana thambaga loinana lamdam asigi miyam nungaina lehannaba pandam thamli kathokpa amadi achumbagi damak lepa miyoi singna semba party asina miyam gi ihul khangna thabak tawgani amaromda ipa ipu singna thambiramba lamdam asigi tradition culture amadi economic survival adu nahaunana hingat hannaba hotnabagi tangai fadaba lei maram asina lamdam asigi miyam punsinduna thabak tawminasi ekhoi niraga mikha pona hingdanaba hotnarasi phongdokhi lamsinayda adum jail open jail leirabane masinayda ai hajaroi yam kana hajaroi mayam uri bunghaktani ai aduna akhoi ki whole india ai yam sang hajaroi masi lengak sina Manipurda ai ni shoda foramjari ahlaman phai khuibik adudagi aina maruina puchori future generation gini aina ngasi
Peace leitaba lamdam amatada development haibadu uba fangloi maram asina Manipurda hauzik miyamna khwaidagi maru oibase peace purakpa asini haina Thangmaiban STG MLA KS Doikesana phongdokre wapam asi Thangmaiban Hizam Dewan Lekai da leiba Thangmaiban Youth Center gi Kuntra Humdoi Shuba Foundation Day Tharomda Haikibani Tharomduda MLA KS Doikesana Haikibada lamdam amabu hiram kudingmakta chakwat hanba haibasi tangdu leitaba punshi mahing ama leitrabadi otokloi Lekai gi club singneshu lamdam asida ing tapa purakpa yaba suggestion leirabasu takpiu amadi thabak pakhatpa yaba leirabasu adumak pakhatpiu corona gi saitheng amadi hauji thokliba irang asi khudung chadaba kaya leirabasu ACSC Manipur gi leiriba AC humpu asidagi tadana chakwat thawrang gi thabak sing leptana paikhatli amadi semga sagatli ACSC gi lambi thong kaya su leptana sagatli masigi mathakta Thangmaiban gi lambi chamada marifutara di concrete road on thoknagani haiki không có tâm ra nó mới cần phải hết lên một cái sự kiện nước cũng như thế không phải cái gì anh em bây giờ ra cái này lúc xưa mà chúng ta phải một cái công việc lên mà sáu này đi xe rồi thì để nó không có là không phải rồi nó sao cái đó nó cái một công việc rồi thì cái này là cái việc là phải phát triển ở đây Private School Development Council PSDC Thawal District Manipur gi chahigi oiba miyam gi mifam amang asi Thawal Nongakhong da leiba Surjamani Wellness Academy Nongakhong Swimming Park ta pangthokre mifam aduda haukiba chahida tawkiba thabak thawram sing lakhiba amadi sizinnakiba sen miyam da pathoki ludina lakadawriba kumjali singani kunmanga kuntaret phawbagi nauna PSDC gi thawpugadaba executive singi mikhalgi matang dasu khananainaki ngasigi mifam aduda PSDC Thawal Manipur gi kumjali singani Kunmanga kuntaret fawbagi thawpuda basing su khankre council asagi president oina Salam Jotin Singh vice president Langpok Lakpam Saktidar Singh secretary general Maimom Suresh Singh treasurer Sorokhaibam Bangkim Chandra Singh organizing secretary B Suchandra Sharma na oina khankre International, National, State amadi district ki thakta lemjaningai oiraba mana kaya fanglakhraba Bright Foundation School gi mahiroi amadi oja sing taramna opa ga loinana khumnaba utkre Thawal Khetri Lekai da leiba Bright Foundation School na sinduna school asigi Yabipri Legacy Hall da pangthokpa taramna okpa amadi class 10 gi exam thagadariba mahiroi singda board pibagi tharamadu Bharat Lengaki Ministry of Culture gi mieng makhada National Science Center Guwahati na sinduna mamang gi tarietagi tara fabusta kiba North East Science Fair 2025 da anirak shuba mana lawrakraba school asigi mahiroi singda mana pidina pukning thawaki loinana USA gi Maryland State University na Doctorate degree piduna ikai khumnaba ulakhraba school asigi chairman cum principal Dr. Joy Singh oinam amadi tonga competition singda mana phungnakhraba school asigi mahiroi singbu achamba khudol piduna pukning thawaki school asigi chairman cum principal Dr. Joy na phongdokhibada mahiroi haibasi lamdam asigi tungi leibak lepkadariba yumbiren amani chakhotpa iramdam amagi damakta yamna competitive oiraba malem asida Thengai naba ngamba matik chaba mioi amamam ohenbada oja sing mama mapa sing amadi mahiroi singna amato ina thaudang lominasi haiki Nupa amadi nupi kayana cheksin na thamgadaba masagi privacy sing social media da viral chalhalakpadagi pamdaba thodok kaya thoklibasi thokandanaba masagi privacy gi matangda harokliba youth sing da awareness piba mathau tai haina El Sanoi College gi political science department gi assistant professor Srima Ningombamna phongdokre wapamasi apunba nupi loop Khetrigao Asian sinduna thambal khong maitei sanglenda haujiki Kunaida nupi singi thaudang haiba hiramda pangthokpa miyam gi mifamda resource person oina wa ngangbada haikibani Thambal Khong Gram Panchayat ki manungda leiba lekai sing Kongbot Nongthongbom lekai amadi Kongbot Laikhuram Leirak Hawizam Khongnang Makhong area gi Mairapabi nupi singa Singna saruk yakiba mifam aduda Srima Ningombamna makha taraduna haujiki matamda nupi singna lauriba thaudang asi asuki matik yami maru oina lebaki maru oiba issue singda nupi singna mangjal thana saruk yarabasu warep lorom daida nupi singna saruk yabagi chang yamna nemli phiba masina nupi singi thang asi wangkhatpa ngamdribani haibasi nupi singna khangduna aikoi masal punsinuna thabak tawa mathau tai luinana haujiki matamda nupa nupi kayana isagi ngangtuna thamgadaba
privacy sing ngaktabadagi thokliba wathok asi hanthahanaba hawakliba youth singda privacy amadi sex education asi ningthina tambiba mathau tare haiki Nupina maromdom wakhalol khanba ngamba maromdom warep lepsaba ngamba mi amagi sapu amasung kanglupki ithil ama yaudana pumnamak khunai pumnamaki dharma jati bizat khaidabida mayam pumnamaki apha wakhal adu mayam pumnamaki damakta apha thak tawba ngamagi warep lawbudo aduda nupi huji hujiti asoba thaudang ama oi habse hathamse All India Chess Association gi mieng makada tongan ba chess association singna senduna hanakta Assam amadi Tripura da pangthokpa tongan ba tournament singda medal lawrkraba di chess club Uripok Khoisnam lekai gi players sing opagi tharom ama club asigi sanglenda pangthokre tharom aduda mamang chahi gi December 13 tagi komathoi fauba Gomati District Chess Association senduna Tripura gi Gomati Udaipur da leiba sports complex da pangthokiba 22nd Northeast Fight Rating Chess Championship 2024 Assam Chess Club na senduna December 12 dagi contract fauba Guwahati gi Barsa Parada leiba South Point School da pangthokpa SPS Guwahati India Open International Rating Chess Tournament amadi Sidanand Education Trust na senduna pangthokiba 3rd Lieutenant Dilo Dar Memorial Open International Fight Rating Chess Tournament singda saruk yaduna medal lawrkraba club asigi sanari singda kudol sing piduna pukning thawaki ngasigi tharom adugi manung channa club asigi sanari singna team semduna exhibition chess match singsu sanaki Call for peace and support of children affected during the ongoing Manipur conflict haiba thimda Ima Trust na senduna Manipur lariba RA 650 Club Manipur Native Throttlers Thangjing Thampers Moirang Mekli Royal Riders Salai Athoba Kanglei Park Hiang Riders Manipur Sanamahi Motors Royal Motors na chingba Bikers Club Singa kusamnaraga Manipur da santi hanjin halakna bagi paujal puba bar elia ama Bikers tani yangkai hembana saru yaduna Kanglagi Western Gate gi khongsan khrei santi gi paujal puba amadi Manipur da thokliba lan asuna maram oiraga angang singda phangliba saitheng kaya asibu hantha hanbagi Paujal piba bike rally asi Imphal gi Kangla Gate mamangdagi lamtharaga Imphal Airport Line Bisnupur Moirang Kumbi Sadang Kaksing Thawal amadi Kanchipur fauraga Kawap Petchu lampakta lamthungpam oigadabani thabaga marinana Egalitarian Manipur of the Altruist Ima Trust President Retired Colonel Sapam Santi Kumar Nahai Manipur da thokliba lan asibu atubada santi hanjin laknaba amadi lan asida saitheng phanglaba angang singda support pinabagi pandamda rally assistant bani rally ase tonga mafam sing powerba matung kaksing tana chotlaga amuk halakadabani miyam gi support gi trust assassination ba rally shida saru yariba sing amadi medical support pibiriba sing bu thagatli haiki amaromda lamthaba asega mailenana trust asegi secretary Kanta Sharma Nahai May ahumdagi tholakhiba conflict asida kham thengna saitheng phanglabasingda trust asina angamba mateng pangduna lakdi hauzik fawbada trust asigi makaidagi lan asigi haktengnana chaitheng phanglaba imungi mahei tamliba angang humudra marida financial support kusin nakre makha thana sponsorship pigadaba sponsorship singi list punna chama tara mari rom leire ngasi maksu trust asigi member amana supnagi class 3 khaktamak tamliba mahiroi amagi educational support oina sponsorship piragani haina lauthorakpada thagatli haiki ngasi Imphal East District Lamlai Esida Leiba Nongpok Kaksing Mayra Paibi Imalup amasong Brad Star Union Club Nongpok Kaksing anina sinduna Nongpok Kaksing Ibudaw Kamlang Batlay Lampakta Haukiba Chahi gi December 13 da Thawa District ke manung chuna leiba Salongphom School Mayada Police Commando na nongmai kapada khungak pa masikiba amadi taru phajinduna ngasi phawa tharotana leiba thawong asibu yaningdawa phunutuna sit in protest thakre Manipuri film bu Malem Sinba Thungna awangba thakta pukhatnabagi pandamda pangthotungna lakpa aikhoigi Imphal International Film Festival EIIFF ki ani shuba edition oina tha asigi taruktagi hauraga mapan fawa pangthoknaba sem saba loikre loina Ministry of Information and Broadcasting ge mieng makada Manipur State Film Development Society MSFDS amashung Manipur State Film and Television Institute MSFTI na sinduna Manipur State Film Development Society MSFDS ta pangthokadawriba EIIFF 2025 ta
सिजिन्नगदौरिबा मणिपुर पोनीगी टॉप टॉप सक्तमना लेतेंगबा फेस्टिवल असigi मोमेंटो ngasi माइखुम हांगदोख्रे MSFDS की प्रीव्यू थिएटर द फिल्म फोरम मणिपुर की प्रेसिडेंट चेयरमैन लाइमयम सूर्यकांत अमदी MSFDS के सेक्रेटरी गलुइनना ट्रॉफी असगी स्केच अमदी टेक्निकल टीम यावना पांगथोकपा थरोमदा मोमेंटो अदु माइखुम हांगदोकपा गलुइनना पांगथोकदौरिबा फेस्टिवल असगी वॉलंटियर सिंगना सिजिन्नगदबा टी-शर्ट फुरिसु लॉन्च तौकी पांगथोकदौरिबा फिल्म फेस्टिवल अमदी ट्रॉफी असगी मतंगदा फोंदोकलदुना MSFDS के सेक्रेटरी अमदी फेस्टिवल असगी डायरेक्टर सुंजू बचस्पति मयुमना हाई था असगी तरुतगी मापन फाव पांगथोकदौरिबा फेस्टिवल असिदा मालेमगी ममिंग लेरबा फिल्म सिंग मणिपुर स्टेट फिल्म डेवलपमेंट सोसाइटी MSFDS की ऑडिटोरियम यावना सिटी कन्वेंशन तंथा पुलिस कुमेक्स अमसुंग चंद्रकीर्ति ऑडिटोरियम दा उतकनी मरु ओइना फिक्शन फीचर अमदी डॉक्यूमेंटरी फिल्म यांखै मरीना हारिबा थिएटर सिंग असिदा उतकनी हारिबा फेस्टिवल असि इंडिया अमदी मालेमगी मसक नाइबा फिल्म मेकर सिंग यावना हिरम कयादा खननेनबगी खुदोंग चाबा थमदुना लमदम असिदा मगुल लेबा फिल्म के डायरेक्टर आर्टिस्ट न चिंगबा सिंग पुथोकनबगी तांजा अमा लहौनबगी पांदमसु थमली लोइना नुमित मरी नि चथगदबा फेस्टिवल असिदा मियामना ऑनलाइन के खुथांगदा डेलीगेट कार्ड लोबिरगा फेस्टिवल असिदा मालेमगी मसक नाइबा फिल्म सिंग येंबगी खुदोंग चाबा लेगनी मरम अदुना फेस्टिवल असिदा मियामना लापिदिना मपुंग फाहनबियु फोंदोखी कैंसर लेना नमरम ओरगा लेखिद्रबी ओइनाम निंगोल लोंगजम असलाता देवी की यांखैथोई सुबा मोपो कुमोन थरोंगा मैलेना फ्राइडे चुहिंग कोनुंग ममांगना था तरुक खुदिंगी कैंसर लेना नारबसिंगदा मतेंग पांगदुना लापगी सरुक अमा ओइना तरा सुबा कैंसर वॉरियर सपोर्ट CWS की थरोंगसी मणिपुर प्रेस कप ता पांगथोख्रे शेयर एंड केयर SAC वांखै निंगथेम पुख्री मपाल अमदी फ्राइडे चुहिंग कोनुंग ममांगना सिंदुना पांगथोकपा थरोम अदुदा प्रोफेसर सिनाम राजेंद्र सिंह सीनियर यूरोलॉजिस्ट कृपादर्शिनी एडवांस हॉस्पिटल प्रोफेसर RK लेनिन सिंह फाउंडर शेयर एंड केयर SAC अमसुंग चीफ पेट्रोन फ्राइडे चुहिंग अमदी थोकचुम जोगेंद्रजीत सिंह असिस्टेंट डायरेक्टर AIR इम्फालना अथोइबा मिथुंगनेन थरोमपु अमदी अखनबा मिथुंगनेन ओइना सरु याकी थरोम अदुगे सरु अमा ओइना लेखिद्र बिगी फोटो दा हाईले कतुना इकाय खुमनबा उतखिबगा लोइनना माइंड पावरिंग सेंटर पासोय पार्ट 3 ने स्पॉन्सर तौबा फ्राइडे चुहिंग गोल लकी कस्टमर दा अचम खुदल सिंग तमखी थरोंगा मरिलेना फ्राइडे चुहिंगी मपु लोकेंद्रो लोंगजम ना हाई कैंसर की अनाब इमुंगी मगी अवाब असि हाइनिंगाई लेते असिगुंबा इमुंगदा अंगम मतेंग पांगबा हाइबा असि यामना तंगाई फदबा अमा ओई लेंगा की हेल्थ डिपार्टमेंट की मखादा लेबा मणिपुर स्टेट इलनेस फंड की मखादा सोथर सिंगदा पीबा फंड असिगी खंगखरबा बेनिफिशियरी सिंगदा ngasi फाउबा हारिबा सेंफम सिंग फंड लेते हाइदुना पिथोक पिदिना लेदी मसिदा लेंगाक ना मिएंग चंगमिदुना अवाबा तारबा सिंग असिदा हारिबा फंड असि फंगहन्ना बाउना बियु फोंदोखी गुजरात के डांग डिस्ट्रिक्ट लाई खुरुंबा चटपा मियोय लिस्टिंग पुदुना लाकपा प्राइवेट बस अमा लोखादा ताशिनबगी थौदोकता मियोय मंगा सिरी अमनि 13 साथीना सोख्रे थौदोक असि ngasi अयोग पुंग 4:15 ताबदा थोखिबनि हाइना पुलिसना फोंदोकी ड्राइवर अदुना बस अदु कंट्रोल तौब ngamdabadagi सापुतरा हिल स्टेशन मनाक्ता लोकता ताशिनखि इन चार्ज SP SD पटेल ना हाइकिबदा लाइखुरुंबा लाकपा मियोय 94 बस अदुदा तोंगलखि बस अदुना क्रॉस बैरियर थंगाइरगा फीट 35 रोम लुबा लोकता तासिंखि नुपी अनि अमसों निपा अहुम थौदोक थफमदा सिखि हारि ऑस्ट्रेलिया दा इचाउ थौतुना नुपी अमा सिरी मियोय लिसिंग चा कयाना मयम थौतुना चेनख्रे नोंगलेबतना हाइथरक्तुना अवांग थंगबा क्वींसलैंड दा इचाउ थौखि अथॉरिटीज ना मियाम दा सेक्शन वापिरदुना हाइखि इचाउगी इसिंगना दलान सिंगी मथोन अनि फावबा थुमजिलकपा याई हये निंथौकावा फाउबा रिकॉर्ड ओइना नोंग चुगनी वाफम असे क्वींसलैंड स्टेट प्रीमियर डेविड क्राइशरफलीना हाइकिबनी मेटेरोलॉजिस्ट सिंगना फोंदोखिबदा चाही हुमफुगी मनुंगदा ख्वाइदगी चाउबा इचाउ ओइरी चाही कुइरबा असिदा नॉर्दर्न क्वींसलैंड हानगा इमा मनदबा इचाउगी फिबम थेंगनरी टाउन्सविली सिटी दा लेबा मियोय लिसिंग चाकया सु मयुम थादौतुना चतननबा खंगनखि इचाउगी इसिंग थिंगननबा सैंडबैग लाख अमा अथॉरिटीज ना पुरखरे टाउन्सविला अमदी टूरिस्ट सेंटर कायरनगगी मरक्ता लेबा लंबीगी सरुक्ता खरा थिंगजुंख्रे हारि
Mamang thagi kundagi hauduna punna team tarana saruk yadun satarakpa first aribam ke Sorjit Sharma Memorial Open Football Tournament 2025 ngasi luisingkhrei Uripo Kangchup Road Veteran Football Club na senduna lamoi khongnangkhong ground da chatakiba football tournament luisinbagi tharomaduda Uripo Apunba Loop UAL ki President Soram Tikendrajit United Front and Library Club lamoi khongnangkhong gi founder Chongtham Sur Uripok Nupi Apunba Loop Unalgi President Posang Bamjoyश्री World Cup Hockey Camper Khetrimayum Ibo Pishak United Friends and Library Club Lamoi Khongnangkhongi President Dr. Thokchom Devender Kumar Retired MPS Officer Maibam Takhelei Amadi Arambai Tengol Unit 18 gi Advisor Kangjam Buben Maitaina Athoiba Mithunglen Sing Oina Saru Yaki Loyana Iroi Shemba Youth Development Club EYDC Amadi Singzamai FC na akanba lamba tawanduna Sanakiba Football Final Match aduda apiba matangi manungda panjol amamam chanaduna Draw oikraba matung penalty shoot out ta Iroi Shemba Youth Development Club EYDC na Singzamai FC bu panjol Taruk mangada mathiba piraduna Iroi Shemba Youth Development Club na first aribam ke Sorjit Sharma Memorial Football Tournament 2025 ki mapu oiba ngamkhrei All Manipur Football Association Amphana Senduna Kurailamlong Artificial Turf Ground Punna Team Taran Mapana Saru Yaduna Group ani thokna khayotuna sathariba Taratare Shuba Manipur State League ki ngasi sanakiba matchda MPSC na Rahibu Panjol ani sanuda maithiba pi kibagaluna na hayen nunthil pung ama makai taba matamda upa amadi MFA ani lamba tawnaragani Aroibada maru eba pau amuka na pizari Lamdam ase kanba haibasi lamdam asida leiriba ekoina kandana atopa miwe amatana kanba ngamloi haina Chief Minister N Birena haikre Yengkhom Bihari na iba miwe bakanano punsi karino haina mingthonba lairing ase phongkhre Lengak haina mingthonba state political party amangasi saphongkhre Loyana Gujarat ki Dang district ta gari ama lokhala tashinbada mioi manga siri Matang asida MS Palon Sanuk Solution jari meeng tabiri besingbu amokana kurumjari